ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯎꯁꯪ ꯍꯥꯏꯕꯁꯦ ꯀꯨꯝꯍꯩ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯦ ꯂꯣꯏꯅꯅ ꯂꯝꯇꯥ ꯊꯥꯡꯖ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯇꯧꯖꯔꯤꯕ ꯀꯠꯆꯔꯤꯕ ꯃꯌꯥꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯔꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯨꯡꯏꯟꯖꯔꯒ ꯆꯠꯆꯍꯧꯕꯅꯤ ꯑꯩꯈꯣꯏ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯂꯣꯏ ꯁꯨꯔꯕꯅꯦ ꯁꯔꯣꯏ ꯉꯥꯔꯣꯏꯒꯤꯗꯃꯛꯇ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯝꯕꯗ ꯁꯨꯃꯥꯏꯅ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖꯁꯤꯗ ꯃꯔꯝꯁꯤ ꯂꯣꯏꯅ ꯁꯨꯅ ꯍꯥꯞꯄꯒ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯂꯣꯏꯅ ꯁꯨꯅ ꯍꯥꯞꯄꯒ ꯆꯤꯡꯉꯨ ꯂꯌꯥꯝ ꯐꯠꯇꯕꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯁꯨꯃꯥꯏꯅ ꯄꯤꯊꯣꯛꯁꯤ ꯁꯨꯃꯥꯏꯅ ꯄꯤꯊꯣꯛꯎ ꯍꯥꯏꯕꯒꯤ ꯏꯄꯥ ꯍꯥꯛꯇꯛ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯆꯠꯅꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯐꯥꯎꯗ ꯂꯦꯞꯇꯅ ꯄꯤꯊꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯂꯝꯇꯥ ꯊꯥꯁꯤꯗꯒꯤ ꯅꯣꯡꯃꯩꯒꯤ ꯑꯣꯜꯂꯛꯄ ꯂꯝꯇꯥ ꯊꯥꯐꯥꯎꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ ꯈꯨꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯤꯗ ꯃꯣꯅꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯋꯥꯠꯇ ꯄꯥꯠꯇꯕ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤꯕ ꯅꯨꯡꯁꯥꯡꯕ ꯄꯨꯡꯕꯥ ꯅꯨꯡꯕꯥ ꯁꯦꯠꯅ ꯀꯥꯏꯅꯗꯕ ꯑꯗꯨꯃꯥꯏꯅ ꯄꯤꯕꯤꯌꯣ ꯀꯣꯏꯗ ꯆꯤꯡꯉꯨ ꯐꯠꯇꯕ ꯈꯣꯏꯌꯨꯝ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡ ꯋꯥꯡꯕ꯭ꯔꯦꯟ ꯃꯥꯔꯖꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯅ ꯁꯨꯞꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯇꯥꯏꯔꯛꯄꯗꯗꯤ ꯀꯧꯕ꯭ꯔꯨꯗꯒꯤ ꯇꯥꯏꯔꯛꯑꯦ ꯀꯧꯕ꯭ꯔꯨꯗꯒꯤ ꯇꯥꯏꯔꯒ ꯃꯥꯔꯖꯤꯡꯗ ꯇꯥꯏꯔꯛꯑꯦ ꯊꯥꯡꯖꯤꯡꯗ ꯇꯥꯏꯔꯒ ꯋꯥꯡꯕ꯭ꯔꯦꯟꯗ ꯂꯣꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯨ ꯐꯠꯇꯕ ꯈꯣꯏꯌꯨꯝ ꯐꯠꯇꯕꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯎ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯥꯟꯅꯔꯒꯀꯣ ꯂꯩꯀꯥꯏꯒꯤ ꯄꯨꯟꯁꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯤ ꯄꯤꯊꯣꯛꯁꯤ ꯍꯥꯏꯕꯒꯤ ꯁꯨꯝ ꯆꯠꯅꯔꯝꯕꯒꯤ ꯁꯤ ꯄꯤꯖꯕꯅꯦ ꯂꯌꯥꯝ ꯐꯠꯇꯕ ꯈꯪꯗꯦ ꯏꯄꯥ ꯍꯥꯛꯇꯛꯇ ꯏꯄꯨ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯅꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯝꯇꯥ ꯊꯥꯡꯖꯁꯤꯗꯤ ꯇꯤꯃꯨ ꯐꯠꯇꯕ ꯈꯨꯌꯨꯝ ꯐꯠꯇꯕ ꯏꯜꯂꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯄꯤꯊꯣꯛꯎ ꯍꯥꯏꯔꯝꯕꯒꯤꯗ ꯁꯨꯝ ꯆꯠꯅꯔꯝꯕꯒꯤ ꯁꯨꯝ ꯄꯤꯊꯣꯛꯆꯕꯅꯦꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ